Karigumba free moment asigi hangani thajaba piraba Lanjennarakkhiba Mayumda Hanjinba Ngamlaba Prime Minister Narendra Modi ki Manipur Khongchat Taramna Okkani haina Imagi Meira ki convener Thokchom Sujatana Phongdokre ngasi Imphal West District ki awangsek Mai Bazar da Imagi Meira Paibi kayana National Highway Imphal Dimapur lambida Maitai Sing free moment fanghalu haina chatharakpa wakat khongjangi sideline da paumi singa unaba amada TH Sujatana makha taraduna Prime Minister ki Khongchat asina chahi ani sanglaba irang asigi waroishin purakpa ngamlaba mausagi punsida Hanjinba ngamlaba Manipur miyamna Taramna Okkani aduga somnagi senthang kharagi natraga development ga mari lainaba singi damakta lakpa oiragadi Manipur gi miyam gi uhun fathaba ngamloi housing maitai furup ke miyoi sing India ge constitution na piba free moment asina thaiduna fangdribani matamasi da Prime Minister na laktuna state asi santi lambi ama sembiduna Tangdu laitaba punsida hanjinhanba ngamdaba taragadi maake khongchat asigi artha lairoi haiki ngasi chathakiba wakat khongjang adu awang sekmai kanba nupilup amadi Imagi Meira na People's Progressive Alliance Manipur PPAM gi makhada haukiba September 5 dagi chatharakibani sekmai police station gi team ama laktuna wakat khongjang asi district administration dagi ayaba yawdana pangthokpa oiragadi loishina bahairakibadagi ngaihak Meira paibi singa muknaba thokre hairi loinana hayeng fawbagi manungda dishi gi ayaba yawdragadi khongjang adu makha chathaba yaroi hairakre hairi Ako'y Maytay free movement oina national highway da chalalu haiba possible si ain da yadraba law na yadraba vegetation ama oirabra aduna masigi mathakta subaina ako'y phaman ganu tohon ganu hariba possibility tasengna strongly condemn tawe Manipur haiba lamse kandiyo haiba matamdana mathuna manana ta gidraga kasi thongdok toima thoba loiraba moina president rusu thangbo matungsida moina lakani haraga ako'y prajana harau busu kaisu leitre modi na torongata position pung ama lamaga pung ama da Manipur situation kari ro mana duda decision loram doise habiro mone la o phare ka sukai de mala akanda adu ki decision do mai kai mari charpa ya ni relief camp da leibo to mai ki mabam da halalani haiba poto ma iraga kano da order ta biramo ba adu tadi akhoi accept tau ke ba nata da mai inauguration khara fan khara pirak pai da makta di akhoi na madu accept tau ba ngamoi khoi na pam ba di husi akhoi hingi ko punji se ne ta na hingan bi wai ba du ni